ngasi numidang wadamda phongkiba pausiyasingda yawa I pausing lawkhachirkanda ahanbada pawnil khon pausiyada lawkhachari anauba itinpham haina kauba the addiction cum rehabilitation center amada mioi ama thouri yalambadagi laikanaba ngamdana laikhidre naran konjil makha lekai da leiba anauba itinpham haina kauba the addiction cum rehabilitation center amada mioi ama center asigi toilet thouri yalambadagi laikanaba ngamdana laikhidre hairi laikhidraba mioi adudi thobal hawkha mamang lekai dagi sanasama soba elias jackson sahi kunmathoini apokpa laikhidraba sanasam inau elias manglem sing apokpi sanajam ongbi thaba devi ni hairi laikhidraba asoba tha asigi nipanda imung manunggi mioi singna center asida thamkhibani ngarang nungthel pung ama minat yankhai taruk tarakpada langthabal kanjipur da leiba Island Hospital dagi pau pirakpadagi imung manungna satuna yenglubada asiba haksang oina leremkhibani hairi hospital gi report ki matung ina laikhidraba chauba ngarang nungthel pung ama minatra mangarom tarakpada thouri yalubagi case amaga mari leinana hospital asida pokhalakibani hairi adobe imung manunggi mioi singna misi asi singnaningai oi hairi achaugi mareptagi hena nemna leiba amadi thouri yanbada sezinai hairiba tawel napu masu aduki kisi kisinpham jaga phawba leitaba toilet ki phaklang gi bar aduda achauba karamna phamlaga thouri yangadori bano hairi center asida satuna hangbada achaubaga leiminariba roommate singsu amaga sinkhum amata manarakte haina imung manungna piendaba phongdorakli asiba haksang makhatana postmortem gidamakta rims ki mokta ngarang thamkre hairi wangoi ps ta imung manungna case ama register tawkhre hairi Nakala Moromdana Ahmedabad ki London ki Gatwick tamna paigedaba passenger chani nupuni thoi puba aircraft ama kaibada Manipur dagi cabin crew oibi Meitei nupi ama yauri India gi yamna thamoi soningai oiba thodok ama oina Ahmedabad dagi London ki Gatwick tamna paigedaba Air India B787 aircraft flight number AI 171 Dreamliner khanghaudana kaikre hairi Thodok asing nungthel pung ama minatra manga taba matamda Ahmedabad airport tagi passenger chani na phuni thoi puduna take off tawkhraba matungda pung ama minute kunthani pan taba matamda airport adudagi irap laptana leiba Magani nagargi area da flight adu kai khibani hairi hoji phawbi ona flight adu matau karamna kai khibano haiba khangmangamdri thodok thopamda tongan ba forcing sangsinduna mi kanbagi thabak chathari kodong thiba nangkraba flight adu da passenger chani na phuni thoi tong khibagi mathakta pilot ani amadi cabin crew tarasu yauri passenger sing adugi manungda Gujarat ki hanagi chief minister Bijoy Rupani su taranithoi suba passenger oina flight adu tongki flight adu Director General of Civil Aviation ki Captain Sumit Subarwal amadi First Officer Cliff Kundarna command tawbani hairi flight adu ta tongkiba passenger sing adu ki manungda British masa yankhai humdoi su yauki hairi thajaba yaba mafamdagi phangba pawgi matung inadi kodong thiba nanglaba flight adu ta tongkiba cabin crew taragi manungda Meitei masa ama yauki mahaki mamingna nganthoi Sharma Kongrai latpam kawi hairi thawaldagini Laibak thiba thodok adu thokraba matungda Prime Minister Narendra Modi na nungai taba phongdokhiba galonana Union Home Minister Amit Shah amadi Civil Aviation ki Minister Ram Mohan Naidu thodok thopamda chatuna yengsinnaba changsinkre hairi ngasi nungtel gi pung ahum halakpa phawbada flight adu da tongkhiba mioi ahum kanba ngamkhiba galonana hospital da laikanakre hoji phawbagi oina mioi kaya laikhidrabagi haiba chap chana khangmangam dre